Ngayong numidawairam phongkiba panam pause digi maruoiba pau khara khangatjaraga miyamda khudo tamjge MLA taraga mapalna se minister sindoknaba honai haiba thajaningai oide BJP amadi machiga chaminariba political party ge MLA taraga mapalna se minister sindoknaba Prime Minister Narendra Modi amadi BJP ki national president JP Nanda zero pichil haiba adu unofficial oiba amadi thajaningai oide hana BJP MLA sing KS Bomcha amasung Sapang Kunjakesor na phongdokhrei Chief Minister Galoni na Delhi da lairuba BJP ki MLA ani KS Bomcha amasung S Kunjakesor ani na ngasi Imphal airport da thunglaba matam aduda pau khara na hangbaw hangna mathaki wafam ase phongdokhibani airport da Chief Minister ga halakminaraba matung pamising na hangbaw hangda MLA KS Bomcha na makhogi khongcha asi Chief Minister Galoni na Center ki luchingwa singa unaduna state asigi sakho tharangi project sing lauthanaba amadi thabak sing paikhanaba chapani haiki Chief Minister sindongnaba MLA taraga mapalna PM na chero pichili haba of madugi matang da MLA S Kunjakesor na phongdokhibada media da lakliba of madu BJP ki MLA oiriba makhoji di knowledge amate laite maram aduna asiguma of masi unofficial oivana ahemba of haining di haina phongdolamki makha tarapa pauda ED na laukhatpa case amaga mari lenana Delhi da chaluba ke Mega Chandra Imphal da halakhrei Environment Directorate ED na laukhatpa case amaga mari lenana New Delhi da chaluba Manipur Pradesh Congress Committee ki President ke Mega Chandra ngasi Delhi da ki Imphal da halakhrei ke Mega Chandra ki khongcha aside mahaki advocate amadi AICC ki legal department ki leader singa su unarakhi hairi khongcha asigi matang da MPCC ki president su oiriba Wangkem Kendra ki MLA ke Mega Chandra na phongdokhibada ED na laukhatlagliba case asida mahaki maikaydi cooperation pinaba hotnagani masigi mathau taba thabaksing laukhatnaba case asigi damak lepkadauriba advocate amadi AICC ki legal department ki luchingba singa unarakhlei loinuna ED na mahaki statement launaba handa amaka ulabadi soidna chatnaba sem thare haiki ningsingba yabadi ED na laukhatpa case amaga mari lenana MLA ke Mega Chandra bu sumon torokpaga mari lenana October 13 ta New Delhi gi damak Imphal thadokibani makha tarapa pauda aikhoi gi apamagi saktam amadi future generation akhoi isana kanjaba tabani UCM Manipur gi future idea of Manipur da akaiba laktanaba ngasi aikhoi na thanggadariba khongthang na hayengi Manipur kari phibam oirakadagi haba muna nainaduna thabo paikhatpa tangai fadei aikhoi gi apamagi saktam Future generation akhoi isana kanjaba tabani haina United Committee Manipur UCM ki president YK Dere na phongdokhrei wafam machi UCM gi kombi unit ki nongna thaupugadaba singkhanbagi tharamda phongdokhibani hiram asiga mai lenina UCM mathadorapa zero amana hai luba asigi kombi unit ki nongna thaupugadaba singkhanbagi mifam ama kombegi lai achaba community hall da phongdokhrei Mifam aduda UCM ki president YK Dere UCM Kumbi unit ki chairman Nongmaitem Iboton amasung Kumbi apumba nupi love ki secretary Wehangbam Nandini na tharama pusing oina charuk yaki Mifam aduda UCM ki secretary General Sandan Hangpam Secretary Organization Dipanjit Ningthojam Secretary Women's Affairs Arungbam Bimol na singba sing charuk yaki Mifam aduga mai lanyana UCM ki president YK Dere na haikibada mamang saigi May 3 dagi Manipur gi apumba saktam amadi ingtapada asawa singnaba ama mayuknarakli ngasi phawbada India amadi Manipur langangna thaba amata laukhatna laibagi mathakta Manipur miyamda karamba mi ingda yengle haibasi miyamna hekna khangnaraba wafamni thawong ngasi thawoina inchinba kusem gi oiba amadi aromba agenda ama yauna Manipur gi yelawmi sing loichinaba chatharakpa thawongni hana miyamna laudaba ngamde India lenga ki kanglu furup naiba thawong ase puna thengna minaba tangai phade kanglu furup naiba politics na miyamda matam khara wahanba aso apan nanganba amadi mishimina yohombade yai adobu kuina chaloi amadi mai pakloi handak ki lan asida imasing mera paibi singna laukiba thaudang singthaningai ni adobu akhoina thabak tominabada amadi cheksinba amadi haisingba mathau tari haiki mahang nahai Kumbi area gi matam-matam gi oiba mifam gi chakot thorangi thabak singda su haktengana yoksinba amadi miyamna mayoknariba thabak singsu akama mieng sangdona mateng pangsi haiki ngasi nangna wasak lauduna thaupu na bakhan grava singa dudi chairman da khanggembam Ibohal
Vice Chairman Loitongbam Babita, Khangembam Chauba, Samurai Lakpam Sangitani, Amadi General Secretary da, Wayangbam Sardana Singbani. Makhatara Popauda, Mejoram gi Minister Amagi Kar Amadi, Kamboita Assam Rifles na Apambe Piribagi, Home Minister Yongadari. Mejoram gi Minister Amagi Kar Amasung, Mahaki Kamboy po Assam Rifles ki Kanguna, Detain Taurubagi Wafam, Union Home Minister Yongadari, Agency ki Paun Hai, Mejoram gi Power and Electricity Minister F. Reading Rihanna Mahaki Saitun Amasung, Chimphai District Laiba Constituency, Yingsimagi Kongsa Amatha Asigi Taragani Toidegi, Taragatareta Chaki, Adubo Mahaki Kongsa Adugi Lambida, Mapam Kayada, Assam Rifles na Mahaki Kar Amadi Kamboy Kanguda, Atingba Amadi Apamakaya Piki Hairi, Minister Asina Fongdoro Pagimatu Ina, Mahana Mahaki Constituency da Sapagi Kongsa Manung Lambida, Ahumla Mahapo Assam Rifles Kanguna, Tatuna Wahang Pahong Talki, Matam Aduda Mahak Masa Minister Amanhana, Masak Taklavo so Assam Rifles Kanguna, Tau Usitana Detain Taugtuna Tamki, Mahaki Karda Minister Gi, Dizinate Teplet Tepagalonyana, National Flag so Tetlivan Haidi. Minister Amani Haiba Kangna Kangna Assam Rifles na, Lambida Apamapi Kiba Taung Adugi Matangta, Hauzik Delhi Delariba Mejoramgi Chief Minister, Lado Homa Prime Minister Narendra Modi Amadi, Union Home Minister Amisaga Unaduna, Wafamasigi Matangda Chapsaba Kangalagani, Loyuna Delhi Delaringai Assam Rifles ki, Director General Gasu Unaduna, Wafamasigi Matangda Chief Minister na Warisanagani Haidi, Amaramda, Minister S. Roding Reagi Wafamadu, Arambanihan Assam Rifles ki Maikidigi, Tamlapagalunina, Lambi de Laiba Checkpoint Sing the routine duty Tawduna Lairingai, Minister Gikar Amadi Kamboy Kari Adu, Masana Lepsavani, Aduba Assam Rifles ki Maikidigi Makoibo Ating Mapidana, Adumok Makata na Chatlanki, Minister Yofamadu Laiba Asida, Kwaidagi Liraba Pyramid Force Sigi, Mingsatia Navaho Navani Hairi, Maraksida Mejoram gi Home Minister, Ke Sapa Dagan na Tadurapa Waro Amada, Haukibat ng Tokaba Numita Minister Singi, Oiba Mipam Ama Pangtok Pagalunyanda, Assam Rifles ki Taung Aduba Akamamong da Yaning da Pongdokray, Loyuna Minister, Roding Rihanna gi Penda Vada Minister Singna, Mapumpana Saruyaki Hairi. Makatara Popauda, Kaini Talap na Chingba Yon Batingjing Kray, Kaini Amadi Talap na Chingba Makal Singi, Umnaba Amadi Sana Bahidak Managi Pulamsing, Manipur gi Mapampuna Magta Yon Bada, October 19 gi Paraga Sahi Ama Ating Batam Kray, Masigi Matangda Chief Secretary, Health and Family Welfare, Dr. Benit Joshi na, Tasigi Taragani Panestero Amatokray, Chief Secretary na Tokiba Notification Adugi Matung Inna, Hidak Managi Pulamsing Maruoy na Kaini, Panmasla, Gulka Amadi, Ata Hidak Managi Manam nung Siba Umnaba Amadi Sana Pulamsing, Sizinaba na Miyoybagi Haksang Suanba, Amadi Makal Kayagilay na Oirakpagi, Azubo Maram Amo Oiri, Amaramda na Supreme Court na Food Safety and Standard, Prohibition Day, Registration on Sales, Dising Anigal Sumak Taraga Matoygi, Ruring Singak na sa Nabamasi Akanba, Tabag Sing Lakon na Bayset Amadi, Union Territory Singi, Chief Secretary Amadi, Health Directorate Takangan Kipasulay Kray, State Langang na suwa Pharmacy Haksing Nalaw Bagalonyo na, Food Safety and Standard Act, Lising Anigal Sumna Taruk Amasung, Food Safety and Standard, Prohibition Day Restriction on Sales, ki Regulation Ani Mariki, Makada Asigo Mahidang Managi Pulamsing Asi, Sungba Amadi Yon Bada, Manipur gi Mapampumba Tha Asigi Taragani Paniki, Hauraga Zai Ama Ating Batamle Hairi. Makhatara Papauda, Manipur gi Matangda Kuting Zimbinaba Kukising na, PM Amasung NISRTC da Hijakray, Manipur da Toliva Lala Silosil Handuna, Atuba Matamda Santi Amasung Marata Papibam Amada, Hanjil Hanba Yanaba Prime Minister Narendra Modi Amasung, National Human Rights Commission da, Kuki gi Makedi gi Aiba Zero Pitu na Taknakray, Kuki Organization for Human Rights ki Makedi gi, Prime Minister Amasung NISRTC da, Pisingki Bawakal Zero Amada, Mamang Saidi Hawaki Bakang ki Irangasi, Masing Yamba Maitay Sina Travel gi, Lam Mundo na Law na Bahon na Ragpadigi, Tolaki Bawato ni Hana Maral Siri. Makhatarag po na source amadagi fangba pao amakak miyam da kudol tamzigay, Sursampur da kuki amada jomiga, yana dapat noma gi hengalakli, ngarang numidang so akamamong da kutong na karehairi.